State asida khundariba kuki miyambu yumlonaba leibakdagi changlakpa refugee amasung illegal immigrant haina kuki miyambu lana uhanaba hotnariba singi mathakta Scheduled Caste and Scheduled Tribe Prevention of Atrocities Act 1989 gi makhada chairak piba yai haina kuki inpi Manipur kimna phongdorakli Kimna thadorokpa cherol amada kuki hariba community gi Meeoi sing asi leiba sida matam kaya gi mamangdagi khunda leitaduna leirakibagi puwari leijaba Constitution of Manipur gi Scheduled Tribe oina recognize tawduna leijariba furuf amani leiba sigi leiriba Constitution gi Article 14, 15, 21 Prohibition of Discrimination 1905 300A 371C amasung 5th Schedule and ST Persisted Order 1951 na leiba sigi territory gi manungda leiriba citizen pumnamak chap manaba miyeng yenggadabani leiba sigi leiriba law na citizen pumnamak puchap chana ngak senduna thamgadabani haibana chingba constitution na leiba sigi citizen khudingmak pungak senduna thamlibani leiba sida leiriba tribal miyam gi right ka mari leinana tongan tongan matangka kaya da chathakiba court ki hearing the indigenous community amabu illegal immigrant amani haina misleveling tawbana community adugi dignity social status ta akaiba piduna khunai asigi manungda tribal community adu insecurity oibigi wakhalon fawali leiba sida non tribal community singna tribal land tribal miyam ga punna khunda haloidabani tribal land ngak senuna thamgadabani haiduna landmark judgment pikibasu leirabani haina su phongdorakli tha sigi tarukta Manipur tangdu leita ba hanjilakna bagi pandamda road to peace Covenant of Understanding haina mingthonduna thadau inpi Manipur amadi Manipur gi CSO singi luchingba singi marakta unaduna wari sanakhiba thawdo adugi matung Kuki Liberation Army Kuki Liberation Organization ki chief Kaimin Thangyu na wari sanaba aduda yaukhiba samgi thadau luchingba singi mathakta tongan tongan ba charge tawduna aranba wafam phongdokhiba du khudaktagi handokadabani thadau furuf ki thabak thoramda hairiba Kuki militant organization singna khud thingjinbagi thabak khudaktagi tokadabani haina thadau student association JSQ na thadorokpa cherol amana phongdorakli Cherol asina makata na hai tha sigi tarukta Imphal da pangthokiba CSO luchingba singi marakta unabagi thorom adugi matung haukiba tha sigi taraga mathoida Kaimin Thangyu na insinuna Kuki inpi Assam amadi Kuki student organization Assam na sinduna mifam ama pangthoki hairiba mifam aduda kihan khanganduna Imphal da pangthokiba mifam da sarugya kiba samgi thadau chip singbu namduna sarugya hanki mifam aduda hairiba thadau chip sing adubu Kuki customary logi mantungina penalty phangningai oi haina Thangyu na phongdokiba wafam adu chanaba yadaba wafam amani hairiba waref adu amu hana handokadabani thadau hairiba furup asi Kuki community ga hiram amatada mari leinadaba furup amani furup asi Kuki inpi Assam Kuki su group natraga hairiba lup sing asiga mari leinaba militant organization singi makhada leiba furup amanante maram aduna Kuki inpi Assam KLA KLO amasung Kuki militant organization singna thadau furup ki thabak thoram singda kudaktagi hauna yerapan pibagi thawong lepkadabani haina thadau student association gi GSQ na thadorokpa cherol asina makhata na phongdoragli Savarkar gi matangda ai buhat kani haiduna kihan khangalakle Rahul Binayak Damodar Savarkar gi matangda phongdokluba wafam ga mari leinaba defamation case ki complaint na ingonda hat kani haina fawba kihan khangalakhiba leikhi haina Congress luchingba Rahul Gandhi na Pune gi court amada phongdokre Rahul Gandhi na court asida pikhalakhiba application aduna hai Savarkar gi matangda ihangna phongdokluba wafam kharana achauba political gi oiba issue thoholaktuna defamation case ki complaint na kihan khangalakhiba thawdo aduna ihaki safety gi dama pungning nungnangba fawre complaint adu Mahatma Gandhi hatkiba Nathuram Gosegi Charon Suron Singni Charon Suron asida balance ki thawong tawbagi amadi anti constitutional oiba thabak thoram sing sogatpagi wari leiri haiki defamation case asi kumja 2022 gi November 18 ta Bharat Joro Yatrada Rahul Gandhi na Savarkar asi British ki minai ni haina phongdoklubadagi thagalakhibani hairi Pakistan kapsilakpada lanmi ama sikhre Jammu and Kashmir gi Uri sector da Pakistan army na ngaklopi duna terrorist sing sangsilakhiba dugi matung line of control manakta Pakistan kapsilakhibada lanmi ama sikhre terrorist sing aduna August 12 gi athengbada India da changnaba honnaki masi hana changnaba honnakhiba sing dagi tongali makhoi Pakistan army dagi nongmai kapgi sogotpa phangki Maduda Indian lanmi singna sukhudhanki amasung kapsilakpa maruna panbada India gi lanmi amasoki amasung asokpa aduna maram oiduna lanmi adu sikre changsina bohonarakpa adudi thugaikre amasung nongching gi phibam phattaba adugi thudongchaba lawraga nanthokduna chenkre haina official army statement amana haiki Myanmar hunta na micham gi convoy da landaduna Meeoi 13 hatkre kunna sopan nangkre
Myanmar Huntagi Langi aeroplane singna Huntagi Lanmi amasung resistant group singi marakta khuthokna ringaida kakngaunaduna leiriba michamgi convoy gi mathakta landa chathaduna Meeoi 13 hatkre haidi thaudo adu haukibani thokaba numita Sagang township ta thokibani thaudo adu da Meeoi kunsu aso apan yauki haidi Sagang region da labor resistance group singna Irawadi paute da phongdoladuna high military Huntagi fighter jet 5 na tadaw amasung Maxtila airbase tagi pairaktuna numit kayani rom panduna leiriba truck singi mathakta landa chathakibani hairi military Huntagi warplane singna airstrike chathaba horakiba matam aduda Sagang suibo lambi adu regime force amasung resistant group singi marakta khuthongnarakpadagi lanjenarakuna lambi adu mina pik thankibani tamja aduda military Huntagi fighter jet mangana Sagang suibo rota khanduna leiba truck singi mathakta landarakibani hairi military Huntagi landa aduda potchai puba truck yauna thau puba truck nipan mai hoduna chaki amadi dukan amasung yum kaya su chauna amangata thoki hairi Myanmar Huntagi airstrike aduna maram oiraga hokibading thokaba numita Meeoi 13 ki Hakchang thengnakibaga loinana atopa mapan amagi Hakchang na ngarang thengnakibani bongi landa da laikhidraba sing adu mafam adugi miyamna aroiba mathau mangam pangthokre haina resistant group sing imaikai degi phongdorakli resistant group sing na Sagang town da laiba military checkpoint sing landuna chatliba micham sing gari sing da landa adu chathakibani hairi chehi sigi July da su Sagang region gi Welland township ta Myanmar Hunta na landa khibagi thodok kaya laikhrabani Israel gi Prime Minister wakhal toire haina New Zealand gi PM Christopher Lu Jona Karimnakhre Israel gi Prime Minister Benjamin Netanyahu na Gaza City bu mampung fana lausinaba tharang tawribasi yamna chumdaba khongthang amani haina phongdokladuna Prime Minister Netanyahu asi wakhal toire misak ama oire haina New Zealand gi Prime Minister Christopher Lu Jona Karimnakhre Australia, Britain amasung Canada na Palestinian state sakhanglagani haina lauthokraba matungda 5-8 security alliance da yariba New Zealand gi luchingba sina Israel gi mathakta yaningdaba warol thamkibaga loinana Gaza bu mapung phana lausinaba tharang tawriba sigi mayokta malengi miyamna condemn tawgadabani haina phongdoki PM Netanyahu na malemgi miyamna Gaza da miyamna mating oina fanghannaba chinjak sing pusinbada athingba pidanaba taksilaba fawbada tadaba haibasi malemgi miyam usittabagi thawong utpani Gaza da lairiba miyamgi awaba uba ngamdaba misak ama oibana PM Netanyahu wakhal choiba Meeoi ga pangkhak oire haiki haukiba pungkun mari da Gaza da Meeoi chamaga kulhumdoi hatkre Israel lanmina Gaza City da haukiba pungkun mari da bongi landa chathaduna Meeoi chamaga kulhumdoi hatkre haina Gaza Health Ministry gi maiki digi phongdorakli Gaza da leiba miyamna Gaza bu Israel na mapung fana khudum channabagi thabrang tawbagi mayokta yaningdaba utuna Israel lanmina Gaza gi Meeoi singmu mafam adu thadoktuna chatkinaba thabrang tawbagi mayokta leiki chairak asida militant group ama oiriba Hamas na Israel gi marakta ingtapagi wari makhata na sananabagi damak Egypt ki luchingma singa tanaba hokre hairi chahi ani rom suraklaba lana sida haukiba pungkun mari da Israel lanmina bomgi danda chathaduna Meeoi chamaga kulumdoi hatkiba sina chayol amagi manungda khwaidigi sathiraba mihat oiri Israel gi plane amasung tank singna Gaza City gi nongpok thangba mafam singda Gaza gi Meeoi singbu takthongnabagi pandamda akanba mongda bomgi landa chathaduna kihan khanganba amasung miot minai gi thabak chathaki hairi Gaza City gi manungda leiba Jai town amasung Sezayagi yum sing ahing amada Israel gi lanmi singna bomgi landa chathaduna mafam aduda leiriba yum kaya marum amangata thohan ki hairi Gaza City gi khathangba sarukta leiriba Khan Yunis su Israel gi tank singna mafam adugi yum kaya marum amangata thohan ki haina Palestine gi medic singna phongdorakli Tramna Asim Munir amadi Yunus Khan bu khulai oina sijinnaduna India da maikai mari dagi lang thaklakhre Donald Trump na Asim Munir amadi Bangladesh ki interim government ki advisor Yunus Khan bu khulai oina sijinnaduna India bu laksinaba maikai mari dagi lang thaklakhre hairi ningsingba yabadi America gi hanagi President Joe Biden gi matamda India amadi China laiba ani ki marakta matam pumbada khatna China na basinuna lakhibani Joe Biden na India America Japan amadi Australia laiba mari gi apunba Quad ki apunba NATO gumaluf ama semangamnaba honarambani adubu America da Donald Trump na president amu oirakhibaga Pakistan gi field marshal Asim Munir amadi Bangladesh ki interim government gi advisor Muhammad Yunus Khan bu khulai oina sijinaduna India bu maikai mari dagi langthak tuna leng otpa yadana bahonarakhibani Kuwata yausinduna China gi mayokta laiba haibasi yumlona balaiba ama oiba maramna America gi wafam adu India na yakhidabani maduna maram oiraga America gi luchingba singna India da matam kaya gi mamangdagi adumak singduna lakhibani maramdi America gi apambagi matung ina China ga lansokna ba haibasi India gi oina chawba mangjaba ama oigani haibasi India gi luchingba singna yamna mayek singna khangi
Expertsingna phongdorapagi matungina India malemgi atopa leibak amattada ka hena thajaba thamdana lanai oina mathanta chatpana yaifaba oigani haina phongdorakli. Phubirambadagi India macha koma da leikre minungsi leituna chahi 60 suraba India macha ahal ama America gi North Hollywood ta numidang wairam koiba tholakpada sakangdaba singna yamna tamthina phubirambadagi koma da leikre chahi 60 suraba ahal adu Harpal Singh kauba Sikh community gi mioi amani attack adu da Harpal gi saru tekpaga loinana brain da ichangkhibani hairi. Border pillar number 85 ki area dagi UG ani fare police control room na ngasi thadorokpa cherol amada Technopol PS ki manung chanba Indo Myanmar border pillar number 85 ki area dagi Imphal West ki ngariambam dagi Sinam Boris kungani thoi amasung thanga salam laikai dagi ningthaujam mairaba kunga mari kauba PL gi kedar ani fare hairi. German road sem ki balengak dagi ayaba lawkhibra state asigi tampa ki mafam kaya da labor reserve forest ki mafam singda Forest Department na miyam changma thingliba si Peace and Integrity Committee kyamgai peak na support tawre adubu kuki khulai paiba singna makhoi gi oiba German amadi Tiger Road semgani haina thanglakliba khongthang asi Forest Department dagi yaba lawkhibra haiba wafam asi miyam da khangan gadabani haina peak ki convener CS Mega Chandra phongdorakli peak amadi all kyamgai nupi chawkha tharang lob AKNCTL anina shinna ngasi kyamgai me lekai da leiba macha ibungo khagem bagi laibung da pangthok khiba Patriots Day Tharumga Mari Lenana Wafamasi Magna Fondo Kibani, Tonjao School Kiamgai, Ideal High School Premier, English Academy Amadi RM School Kiamgai Harib School Sing Asigi Mehere Kaya Saruk Yaduna, State Song Saktuna Thoba Singi Photo the Laishu Katuna Pangto Kiba Thorum Aduda, Piki Convener CS Mega Chandra Makata Nahai, Ngalinga Matamda Ipaipu Singduna, Idea of Manipuri Wakolon Amaga Loinana, Semga Charamba Idam Damasi Kanaba Hojik Laribalu Chingba Sing the Adugumlaba Ipaipu Sing Adugi Pangal Tauna Adu, Chelhaningi, Kuki militant singalinary basugasi makata na sang tabi yare haina lokiba Manipur Myangi Warep Sing, Parliament Session da Pukatuna Kanahaningi, Masidinata Nasu Group Singi, Designated Camp Sing Sabayaroi, State Asiki Tampaki Mafam Kayada Labor Reserve Forest Ki Mafam Sing the Forest Department na Micham Changba Thinglibasi, Pikna Support Tawi, Adobo Kuki Kulai Paiba Sing na Makwegi Oiba German Amadi Tiger Road Same Gani Haina Thanglakliba Kongthang asi Forest Department dagi ayaba lawkhibra natraga makoina popi thariba forest ki lamsing asi Forest Department na yengsinbagi darkar leitabra haiba wafam sing phongdoraki AKNCTL gi President M Sovita na hai ngasi yai faraba numit asida imalaiba ki damang athauba sing aduna thawaina pontha pi ki baibasi lamdam asibu ning tamba purakna maira churambani Maira sing asina makhoi buikai khumnaba utuna haika lekat tambagi thoram asi pangthokpani makhoina chubira maira aduna ngasigi mirolda makhoigi thauna adu tung inna iramda masibu ingna chikpa kanglei pak ama ohelasi haina sumangna makha taki